ꯅꯨꯡꯉꯥꯏꯔꯤꯕꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯕꯤꯕꯤ ꯁꯅꯥ ꯍꯥꯏꯀꯣ ꯃꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯝꯃꯦ ꯑꯩꯒꯤ ꯃꯊꯪꯒꯤ ꯀꯟꯇꯦꯟꯇꯗꯤ ꯁꯝꯁꯦ ꯀꯔꯜ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯒꯤ ꯅꯦꯆꯔꯦꯜ ꯍꯦꯌꯔꯅꯤ ꯑꯩ ꯆꯣꯠꯂꯀꯥꯟꯗ ꯁꯝꯁꯦ ꯊꯦꯛꯆꯜꯂꯒ ꯄꯨꯜꯕꯩ ꯁ꯭ꯋꯥꯏꯗ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯝꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩ ꯁꯝꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯅꯠꯇꯦ ꯀꯣꯛ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯝꯁꯦ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒ ꯀꯣꯛ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯝꯁꯦ ꯑꯗꯨꯝ ꯁꯦꯝꯃꯦ ꯊꯕꯛ ꯀꯩꯀꯩ ꯆꯠꯄ ꯈꯣꯠꯄꯗ ꯁꯦꯝꯅꯗꯅꯕꯅ ꯑꯗꯨꯅ ꯀꯣꯛ ꯃꯊꯪꯒꯤ ꯑꯃ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯝ ꯊꯨꯅ ꯅꯝꯗꯣꯏꯅꯤꯀꯣ ꯌꯥꯝꯅ ꯀ꯭ꯋꯤꯀꯦꯁ ꯑꯣꯏꯕ ꯌꯥꯝ ꯏꯖꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯊꯨꯅꯅꯦꯀꯣ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯄꯨꯡ 2:50 ꯆꯠꯂꯦ ꯎꯕ꯭ꯔ ꯃꯥ ꯄꯨꯡ 2:50 ꯆꯠꯂꯦ ꯃꯌꯥꯝ 10 minutes ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯒꯅꯤ ꯑꯩ ꯁꯤꯗ ꯁꯥꯔꯒ ꯂꯩꯔꯦꯀꯣ ꯔꯣꯂꯔꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯒꯤꯗꯤ ꯗꯥꯏꯁꯟ ꯂꯩꯔꯒ ꯑꯗꯨꯝ ꯗꯥꯏꯁꯟꯅ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯔꯣꯂꯔꯅ ꯀꯩꯅꯣꯅ ꯇꯧꯕꯁꯦ ꯕ꯭ꯂꯣ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯇꯧꯕꯁꯦ ꯃꯌꯥꯝ ꯐꯗꯤ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩ ꯁꯤꯗꯤ ꯌꯥꯝꯅ ꯊꯨꯕ ꯌꯥꯝꯅ ꯀ꯭ꯋꯤꯛ ꯑꯣꯏꯕ ꯃꯑꯣꯡꯒꯤꯅꯦꯕꯀꯣ ꯐꯖꯕꯗꯤ ꯕ꯭ꯂꯣ ꯗ꯭ꯔꯥꯏ ꯀꯨꯏꯅ ꯇꯧꯔꯒ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦ ꯃꯔꯝꯗꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯨꯡꯁꯦ 2 ꯇꯥꯔꯕꯅꯤꯅ ꯌꯥꯅꯤꯗ ꯃꯨꯊꯠꯂꯨ ꯌꯥꯏ ꯃꯨꯊꯠꯂꯨ ꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯀꯟꯒꯤꯁꯦ ꯍꯧꯔꯛꯑꯒꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯄꯥꯏꯈꯠꯄꯤꯔꯣ ꯍꯧꯖꯤꯛ ꯃꯤꯅꯤꯠ 2ꯗꯤ ꯍꯧꯖꯤꯟꯈꯔꯦ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯄꯥꯏꯈꯠꯄꯤꯔꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯥꯔꯁꯤ ꯎꯕ꯭ꯔꯥ ꯃꯌꯥꯝꯗꯨ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯈꯠꯄꯤꯔꯣꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯞꯄꯤꯔꯣ ꯑꯍꯥꯟꯕꯗ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯊꯛ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯤꯡꯕ ꯌꯥꯔꯦ ꯑꯗꯣ ꯁ꯭ꯇ꯭ꯔꯦꯠꯅꯔꯁꯦ ꯈꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯨꯝꯕꯒꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯐꯩ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯠꯅꯔ ꯈꯔ ꯋꯥꯠ ꯈꯔ ꯌꯥꯝꯗꯕꯒꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯇꯞꯄꯦꯗꯅꯀꯣ ꯁꯤꯅ ꯏꯐꯦꯛꯇꯤꯞꯁꯨ ꯈꯤꯇꯪ ꯑꯣꯏ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯃꯇꯪ ꯉꯥꯏꯔ ꯌꯥꯔꯅꯤ ꯁꯤ ꯑꯃꯗ ꯂꯣꯏꯁꯤꯟꯈꯤ ꯌꯥꯔꯅꯤ ꯁꯨꯃꯥꯏꯅꯀꯣ ꯂꯣꯏꯔꯦꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 2:54 ꯑꯃ ꯎꯕ꯭ꯔꯥ 2:54 ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯥꯏꯠ ꯑꯃꯒꯤ ꯖꯨꯝ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤꯗꯤꯅꯦ ꯁꯝꯁꯦ ꯈꯣꯏꯕꯁꯦ ꯁꯝꯒꯨꯝꯕ ꯈꯣꯏꯕꯁꯦ ꯑꯣꯏꯔꯣꯝꯗ ꯈꯣꯏꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯕ ꯌꯦꯠꯂꯣꯝꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯣꯏꯔꯣꯏꯅꯕ ꯀꯥꯏꯅ ꯐꯥꯎꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯗꯤ ꯈꯔ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯀꯣ ꯍꯥꯏꯅ ꯐꯖꯕꯅꯦ ꯃꯌꯥꯝ ꯁꯤ ꯑꯩ ꯍꯣꯔꯦꯟ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯀꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯃꯌꯥꯝ ꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯑꯦꯕ꯭ꯔꯤꯗꯦ ꯂꯨꯛꯁ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯕꯛ ꯅꯨꯡ ꯆꯠꯄ ꯈꯣꯠꯄꯗ ꯑꯩꯒꯤ ꯑꯦꯕ꯭ꯔꯤꯗꯦꯒꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠ ꯀꯩꯀꯩ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩ ꯗ꯭ꯔꯥꯏꯌꯔ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯕ꯭ꯂꯣꯋꯔꯅ ꯐꯖꯅ ꯀꯥꯝꯃꯒ ꯁꯤꯖꯤꯟꯅꯔꯛꯀꯅꯤꯕꯀꯣ ꯂꯣꯏꯅꯃꯛ ꯔꯣꯜ ꯇꯧꯁꯟꯕꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯟꯅ ꯕ꯭ꯂꯣ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯍꯥꯟꯅ ꯀꯣꯟꯅ ꯍꯧꯖꯤꯛꯀꯤ ꯔꯣꯂꯔꯁꯦ ꯑꯁꯤꯅ ꯇꯧꯔꯒ ꯁꯤꯅꯗꯤ ꯐꯖꯕ ꯍꯦꯜꯂꯦ ꯃꯌꯥꯝ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯇꯣ ꯌꯥꯝ ꯕꯦꯁꯤꯛ ꯑꯣꯏꯕ ꯌꯥꯝ ꯊꯨꯅ ꯇꯥꯔꯤꯁꯦ ꯑꯗꯨꯋꯥꯏꯗ ꯇꯣ ꯂꯣꯏꯔꯦ ꯃꯌꯥꯝ ꯇꯣ 57 ꯇꯣ ꯁꯤꯗ ꯑꯩꯒꯤ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤꯁꯨ ꯂꯣꯏꯔꯦ ꯑꯩ 7 minutes ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯇꯣꯇꯦꯜꯗ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯨꯊ ꯂꯧꯊꯣꯛꯑꯁꯤ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯗꯣ ꯂꯧꯊꯣꯛꯑꯁꯤ ꯃꯌꯥꯝ ꯗ ꯃꯣꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯨꯊ ꯁꯤꯁꯦ ꯍꯥꯟꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯣꯀꯣ ꯈꯤꯇꯪ ꯁꯥꯏꯅ ꯃꯌꯥꯝ ꯃꯤꯗꯤ ꯁꯦꯠꯇꯤꯡ ꯁ꯭ꯄ꯭ꯔꯦ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯀꯩꯀꯩ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯀꯨꯏꯅ ꯆꯠꯅꯕ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯆꯠꯀꯅꯤ
ꯑꯩ ꯁꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯦꯝꯕ ꯈꯣꯠꯄꯒꯤꯗꯨ ꯁꯤꯅ ꯃꯌꯥꯝ ꯁꯤ ꯇꯧꯔꯦ ꯁꯤ ꯂꯧꯊꯣꯛꯑꯁꯤꯀꯣ ꯇꯥꯏꯔꯛꯑꯦ 그 ꯃꯌꯥꯝ ꯁꯤꯅꯤ ꯂꯨꯛꯁꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯕꯦꯛꯀꯤꯁꯨ ꯎꯠꯆꯔꯛꯀꯦ ꯐꯖꯕꯅꯤ And I can still see it all. All of you, all of me. I once believed that would be, but it's golden. And I can still see it all. Back and forth from New York. I once believed that would be, but it's golden. Like daylight. Sini mayam samje ko ado si se smaina ai samje sangbagi ne to smaina tawraga haipet pongkha atai se sisu phajabani sisu manta hala su dum phajabani me ado size ai gi size sangbagi ne ba mayam size swai bu ka yoraga su saina dum tawraga konjalak ta bi ta bane ai gi smaina tawjarage mayam video se kanai na khalati dum comment tawbiramo sum support tawboina ko Sini mayam ngasige aigi video se smaina samje smaina semi 10 minutes ki manung da ka dum tawi ado mayam aidi setting spray season ade ko mayam aduni samje smaina tawi mayam sigi keno se tips se helpful oibra nungai bra kamai tawi comment da haibiramo aduga kai content samoge nungai ga da ba dum mayam na phaja ga da ba khalak ka adum haibiramo mayam ngasigi di matang celebration jarake ado loibong yung bibagi am taga cherry. Bye bye.